ꯑꯩꯍꯥꯛ ꯁꯪꯒꯤꯇꯥ DMCCꯒꯤ spokesperson Women's Winggi aduga yeta lebidibasna ise Narmada DMCC Women's Winggi convener aduga oiromdana Dr. Seram Roses akoigi DMCCgi convener ni akoi ahumna ngasi akoina DMCC mayambu represent tawjaraga akoi mayamda objen amatang laksari madudi handak akoigi IDPs kaina Manipurda hanjarage Manipurda laiba IDPs kaina masa masagi mayumda hanjarage haiduna ihau ama horakpa matamda security forces kaina makoida khut thaduna akan aring singhiba aduga asok apan nanghiba mayam dubu akoina nungaitaba maitei amoina tasingna nungaitaba akoi phongja haujai aduga masigumba thodok ase government gi makhada sigumba thokpasida aikoina masibu government gi khut yaurabra haibagi wakansu aikoida phawdaba natte aduna sigumba aikoina nuaitaba IDPs khagi damakta masana masagi mayumda hanjaba legjaba haibase masagi right ni aikoina masagi right asi aikoina matiba sida aikoina nuaitaba phongdok koina aikoi Delhi da leiriba maitai sing amato oina aikoina lepminaraga IDPs khagi damakta aikoi thapna lejaraga aikoi makhoi awabada akoi chapchana saruk yazai haiba phongdokna bagi damakta handak December gi tarik 13 lagliba Sunday numit sida aikoina Delhi sida protest amatang jantar mantar da sinjari hairiba protest sida isa gi achinba kaya ama leirabasu aikoi maitai singna amatta oina thokpiraktuna maitai khaktang natana IDPs khaibu support tawiriba masa masagi mayumda hanjage maramda hanjage haiba matamda aikoina ngasi moina leithom khangdana relief camp da leiriba adagi akoigi mafam da sumaina kochen chena dana leiriba mayamse masagi tungdu lataba masagi mafam da hanjage haiba matamsida aikoina support tawbam thuki haiduna ngasi akoina DMCC gi maikai dagi lei akoigi leibiriba maitai sing aikoigi jati Manipuri khudimaki maitai khudimak Manipuri akoigi Delhi da leiba Manipuri khudimak da thokpiraktuna akoi mayam sibu mateng pangbiu akoina nga sinjagadoriba December gi tarik 13 Nomaising Sunday numisa sinjagadoriba protest asibu mapung phahanbiu haiduna akoi ngasi paujeng jagi mayamda